Peace Cable Television Pctv Istv branch Heirok Haina Mingthonba Lannai Cable Network na Saphong Lak Khibagi CHAHI Tarataruk SUBA MAPOK KUMON THOURAM NGASI Heirok Part 2 MAYAI LEIKAI LAMPAK ta Pangthokhre Pctv Network Management Committee Heirok na silaga Pangthokhre THOURAM aduda All Manipur Working Journalists Union gi President Asem Vaktana Chief Guest National Human Rights Commission New Delhi gi Member SS Hari Mohan Sarmana President aduga ISTV Network ki Editor Helendro Maivam amadi Heirok tagi masaknaiba miyoy kayana President Members sing oina sarugyaki Amjugi President Asem Vaktana Pctv na Heirok Maikaida miyam da ipau chang naina fanghanbagi thagatba wafam kaya thamki electronic media asi yamna mapangal kanba miyam da ipau pinabagi upay amani haiba wafam su mahakna thamki ISTV gi editor Helendro Maivam na hauziki matamda anoba technology singna electronic media da pirakliba akanba safu asigi matangda nungnangba wafam kaya fungdoki mahakna hai anoba technology singna lamda masigi electronic media sing yosen kigadra haibagi mibai fauri fiba masidai koi Kok sungsin nabagi matam oire hausiki matam da internet season nabagi chang wangba mobile gi khutthang da social media da achum aran khangdana pau kaya thadarok pana miyam da achumba pau fanghanjari ba I pau gi farm sing da choba singnaba ama oire achum aran khangdana I pau sing da miyam na thazaba thambiganu haiba wafam sumhakna thamki MAPOK KUMON THOURAM aduga mari lenina PCTV gi President Kundongbam Pritam Chan Santina hai PCTV asi kumsing lisangani sumna tarama thoida Heirok da Saphong Laki miyam da I pau piba haurakliba mahairoi singda mahima singa mari lenaba THOURAM sing yenghanba loinana miyambu ngaihak awa potha nabagi pandamda PCTV na ngasi fawba miyam gi thawgal tarakli miyam na pangalni miyam gi mateng yaudrabadi PCTV matomta chatpa oithokte cable network asibu nungsibiu saugat biu haiki ISTV branch की मुखादरे जब केवल नेटवर्क असगी तरागा तरुण सुबह पौरसम डे सेलिब्रेशन चिना लाखपुगी रोनेना मैं मोनो कुछ ही लाखपुर नंगसिगी हाउमपुम भारी बखुरिमुपु नेटवर्क सी माइके दिगी तराम नुक्सो बोंदा गजर बदा नसिगी थारो केवल नेटवर्क सी के सबलपा तेंतक पो फमतंग मयामदा तेंतन थमजर बदा अमा इंग्लिश नि कुंतरो याफर वसोल से निमित PCTV की मसिगी लोंग बोमोइना मयामदा थमजर बदा पीस केबल टेलीविजन नेटवर्क हाइबनी सिगुम्बा पीस हाइबा पीस केबल टेलीविजन की पीस सर्विस की मोटो मयामदा थमजगे people encyclic and in become certain hedonism haibani aikoina tawjeri ba chenjeri ba chongjeri ba loiba naida ba miyam gi damukta nuaina ba gi damukta honajeri ba punama nasigi mirol tungda lakadir ba mirol kaya gi amasung hau graba loi graba mirol kaya gi damukta su kana ba kaya nuaiba kaya awa ba kaya miyam da khanginduna waliba khangal network amani network si hau ki ba sai english ni ga tarama thoi Labasile yamna so basingna wama khoi mayoknari mipum khudima mobile phone li khudangda hosiki digital world ki platform se lakliba chumbre chungdabra sukhundaba toman information mayam sida khoi horok ni generations ki mindset si loina hummaga purga hanige khoi lermba mainland media hai khana leriba digital media singsina khoi hanige mainland media si thutlaga loina sutlaga Loisin gidra haibagi chingnaba adu sorpai yam chauna chingnaba ma lei adubu hanagi leriba aikogi tradition aikogi thawang na